Mamang sahigi May ahumdagi thokiba irangda lanjinaduna somungda laingakna sakiba temporary shelter home da leiriba miyam thabak supham leitabana awaba maiyoknare makogi senthok lambi leihannaba laingakna thorang kaya paikhatkani haina laukthokrabasu ngasi fawba khudongchaba fangde haina pendaba phongdorakli iram masida SKTV news ki akhanaba pawdam ama So mugdalenga na hangliba temporary shelter home asida mafam kya dagi lanjana pamyo kya jangja from loduna leide madugi manungda Churchampur Goltabi Iko Yengkuman itan pokpina chingba tongan mafam kya dagi lanjana pamyo kya mafam asida leide nongmagi apang thabak subuna tana makogi senthok leinaba atokpa lambi leitri Kumai leli hagi dam no hanadi thabak sum matam gi thok subne jekidi kasu thok sida sunna kasu leitri ni bidi khoi yam ni sarkar pibi gani khaktani haiba ngachi phawde sarkar gi angang lai tamgi si jei mateng pangai haibdi leitri lupa lak am pini pigi doriba lak si lupa lising kunma mari thong pini masa ma promise to imang da khoi wari sana matam da chief secretary da jo koina haijab ka da chief minister na madu soidana pirani haire an hai adu ngasi phawdadi adu lupa mala thurkhiba leitri hangba ambok leitri tabdi tare phangdi che chang di khongkale xerox tawda da paisa rai bolora pakta nungda khullaga yolaga angangi bara ori moina kisa lonsa gi ro chingum thabagi ni oiro admana xerox tawraga ko hauji phawji lakte ba ade kon pithara kani na dusu adar piro ina pire adusu lakte senthum je khoi je sengnar ga de khoi thabenga khara chapanga mami ge dina dum khara thokchare hauji chapanga mda bo ge dina dum sarkar pire ji da dum Lengakna chana ba cheng hawai pirabasu horokliba macha sing semba ngamroidra khanbada laiman oiraba mama mapa singna afang ba thabak suduna macha sing laik laisu tamhanna ba hotnari lengakna thajaba kyarak pikhrabasu ngasi phawba khudong sabadi phangde adubu mateng pirakani haibagi thajaba asida shelter home asida ngai hauri government gi side gi di chendorambi gi oina di hirogo phangjadri hojik ai sida singju degi chauki ka yo laga nomagi khara phangapuduna khara adum tawje kon ko sa sadana thabak thiraga anagi low ba matamda low migi low so yawa adagi ngon koi ba yawa migi lamdu sengwa satpa na phi phan ba kari thabak se afang mo soraga ngang jinge the men na kon na matam go ba thabak de asi suletri ai gi iramdam bumi ngonda pithok pa haiba dudi ai su yaning de haba ko pamde aduga pithokre ai jai su kamai da hogdoino haba akhoi di phare matam lele lore habiare ba ai gi jai su di haji Churchampur da chathi mama hai sida lai tam ning de Churchampur da mama na bi myam le hobani adubu isa sing da khoi na theme nong natraga nong di soi kan changa khin haji di matam khra len gi siana aduman haraga isa sing di theme isa ju na ba hauduna yam na ware isa ju sin siki myaw rapna tamina adubu sana lupa haira siki myaw tre isa ta bu hingawradi isa sige hingawradi isa sing din haye larik lai su hairaga achum badu kari no habda mimang ulalage habagi isa ta thongna am leiraga koi chelak paneaba aduduna haji isa laik tam han ngamdrabni isa ji kari fibam do oidono habda yam awaba hapeaba ai ngaji sara hen ba mina khangde ko aduga aigi isa di larik hewdaba matamda aigi lai paksi mina mumun gini ba haji thoi si du maina matung da sum tholakani ba Lanjina duna relief camp amadi shelter home sing da leiriba miyam gidamak makogi senthok leinaba lenga tongan ba thorang kya pahkani haina hanjin lauthokrabasu ngasi phawbagi oinadi somung da leiriba shelter home asida leiriba miyam maru oina lanjina daga mafam asida changafam loduna leiriba sing asida sarkari makedigi karigumba makhal amatigi thorang pakhat pirakpa leite senthok lambi leinaba lambi leite haina penaba phongdorakli maram maduna makhoi damak lengang nakan thorang ama athuba matamda pakhatpagi tangai fadaba leire SKTV news ki damak somung shelter home dagi Ketumayong Premchan Imphal